ngasi ayo phone ki ba tungan tungan ba Manipuri si phone sing amasum thoki ba thodo wa thok sing digi maru be I paw ma khung ka sarakana Manipur top channel gi mai ke digi myam na thamje gi han bada ngasi phone ki si phone sing de headline so na maru ba paw mo na phone ri ts Brinda ye school ac da merep oigani law thokre mass rally sat na ba hona rak pa police ka sauna mu na kre ha ba paw mana headline so ri mathang sahi english singani ka kungani thogi February thada pangthokadoriba taragani thoi suba Manipur Legislative Assembly election asida hauji Manipur Police the additional SP oina thaupuribi thaunauzum Brinda yesku assembly constituency da mirep oiragani haina lakthokre adumainama karamba party dagi mikhal thengnagadagi haibadu ACAC gi miyamga tanaraga lepkani hari wapamasi yesku zaman stada leiba masai mayumna pangthokiba thoram amada phongdokibani mirep lauthokpagi thoram asi bike rally amaga loinana wangkhai maihobam lampak ta pangthoknaba thorang torambadigi DC na permit piraktabadigi masai mayumda miyamgi mifam ama pangthoklaga lauthokibani mifam asi loiraba matung saurakna ayuki pung 12 makhairom taba aduwaida Brinda gi mayumdagi makpu sogatpa masing yamlaba miyoi kyaga loinana India gi masu ohum gi firal paiduna lambida mass rally satnaba tholakhi ma ki gate aduda hanadagi leiramba policing na rally edu permit yaudabani na satpa yaroi haina athing mathamki masidagi nakal anigi marakta sauna unkhatnaba tholakhi Imphal West ki additional ASP administration Biswarjit SDPO Imphal Vidyapati Thingwaijam SDPO Singjamai Lakshmi Thingwaijam Imphal Police Station gi OC Ingosa Imphal West Commando OC P Asaubana Singba Police Officer Kyana Lusingba Police ki khutpu aduga rally satnaba tholakiba miyoi sing aduga sauna muknaba thoki Brinda gi yumda tilamba miyamadu hisam Yaisam potlomdagi thoktuna rally satnaba honabada police na thingmadagi nongpok thangba maikei da leba Imphal Torel ga tainaba mayumgi gate mapada amukka hana rally satnaba honarakhi madudasu miyamgi rally edubu lusing libi thanaujam Brinda amadi mafam maduda duty taaduna leramba police officer ani ki marakta yamna kana awai akhum tawnakhi pungkhai ama khara hena miyamga police ka muknaraba tungda rally edu pangthok pangamdana hanagi mifam pangthokphamda miyam adu hanjinakhi Hiramasiga mari lainana paumi singda wangang laduna thanglaujam Brinda na hai mahana mikhal thengnanabagi apambasi hana leramba adubu mahana executive ama oina mathau tawba matamda leba asida leiriba amotpa asoibising asi sumthokpa ngamnaktabadagi democracy da khwaidigi awangba thakta leiduna law sembagi thabak tawriba legislature ama oinaba mikhal thengnanaba war philep asi lawkhibani Police officer ama oina leidingai matamna tuan political pressure kaya marum leiba maramna tawphom thokpa ithauksing mapung phana pangthokpa ngamkhidaba kya lekhi haujumaki oina di karamba party digi mireb oiduna mikhal thengnagadagi haiba sapsana leptri adumapu national gi asuba party singdagi mireb oibinaba hairakpa dilai atuba matamda mahakpu sogot piriba constituency asigi miyam ga tanaraga karamba party da lepkadagi haibadu lauthoklagani haki mahana legislature ama oina thabak paiba howraba matamda lamdamasida thengnariba influx haibadi mitop miyan cha kya sangsilaktuna aikhoigi setmilon khunailon singbada khudum chansilakdibasi ngakthoknaba khonagani masida sunatana lamdamasida yamna sauna mayoknariba thabak phangdabigi isu kanglup masel amaga nungsinadaba sing asida ahenba miyeng sangduna tangdu laitaba khunai ama ohelagani sohaki mana makhata na hai mikhal haibisi democracy ki khwaidigi sawba festival amani haina launaribani asiguma democracy gi phangpham thokpa hak asibu sizinanaba honabada laingang ahenba for sizinaduna thingjinba haibisi yamna maram sadi mana thabak tawringi matamdasu khongthang kyarakta apanba ayetpa kayamarum bebirakhibasu leikrabani mikhal gumari lainana isam samba rally ama satnaba honarapada leibak irang hauhan gadabagi mawongna police na ukhiba thawong adu yamna lebak thibani isam samba mikhalama pangthoknabagi damak DC da permission nirubada covid ki SOP kaigani VIP movement lairabadi akaibu oigani haina permit pirakhidi adumanama constituency asiga thangna lairiba kaisamthong AC dadi ngasi mak mikhal gi campaign akan mamong da sathari
ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯤꯟꯍꯧꯒꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯆꯨꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪꯗꯨꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯕ꯭ꯔꯤꯟꯗꯥꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔꯗ ꯆꯠꯄꯁꯤꯡꯗ ꯂꯩꯉꯥꯛꯅ ꯁꯦꯟꯐꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯒꯦꯁꯠ ꯍꯥꯎꯁ ꯌꯥꯎꯕ ꯑꯆꯧꯕ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗ ꯂꯩꯔꯤꯕ ꯍꯥꯟꯅ ꯃꯥꯎꯟꯠ ꯍꯦꯔꯦꯟ ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯍꯧꯖꯤꯛꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤꯗꯃꯛ ꯑꯆꯪꯕ ꯁꯦꯟꯐꯝꯒꯤ ꯁꯔꯨꯛ ꯈꯔ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯂꯒꯅꯤ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨꯕు ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛ ꯒꯦꯁꯠ ꯍꯥꯎꯁ ꯌꯥꯎꯕ ꯄꯥꯔꯛ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯑꯟꯗꯃꯥꯟꯗ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯗꯤ ꯒꯥꯔꯤ ꯑꯇꯣꯡꯃꯜꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯁꯔꯨꯛ ꯈꯔ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯁꯛꯈꯪꯕꯤꯔꯕ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯈꯨꯕꯝ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯁꯦꯟꯇꯔꯗꯒꯤ ꯐꯟꯗꯤꯡ ꯂꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯕꯁꯨ ꯂꯧꯒꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯆꯧꯕ ꯊꯕꯛ ꯑꯃꯁꯨ ꯄꯥꯡꯊꯣꯛꯄꯤꯔꯦ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯆꯤꯞꯃꯦꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯆꯍꯤ ꯀꯌꯥ ꯂꯤꯁꯥꯡ ꯁꯤꯠꯅ ꯇꯥꯟꯗꯨꯅ ꯂꯥꯛꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯑꯃꯨꯛ ꯆꯠꯅꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯣꯔꯠ ꯋꯦꯌꯔꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯃꯥꯎꯟꯠ ꯍꯦꯔꯦꯟꯄꯨ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯉꯁꯤ ꯐꯣꯡꯈꯤꯕ ꯆꯦꯐꯣꯡꯁꯤꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯍꯦꯗꯂꯥꯏꯟꯁꯤꯡꯗ ꯐꯣꯡꯅꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯦꯝꯌꯨꯒꯤ ꯏꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯣꯏꯁꯟ ꯄꯦꯄꯔ ꯅꯝꯕ ꯂꯣꯏꯗꯕꯗꯒꯤ ꯑꯔꯣꯏꯕ ꯄꯨꯡꯐꯝꯗ ꯌꯩꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯦꯝꯑꯦꯒꯤ ꯑꯍꯥꯟꯕ ꯁꯤꯃꯤꯁꯇꯔ ꯇꯝꯅꯅꯕ ꯉꯁꯤ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝ ꯂꯦꯞꯈꯤꯕ ꯏꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯃꯇꯝ ꯆꯥꯅ ꯅꯝꯕ ꯂꯣꯏꯕ ꯉꯝꯗꯕꯗꯒꯤ ꯌꯩꯊꯣꯛꯈ꯭ꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯡ 3 ꯍꯦꯟꯅ ꯑꯦꯛꯖꯥꯝ ꯍꯣꯜ ꯐꯝꯂꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝ ꯇꯧꯕ ꯐꯪꯗꯕꯗꯒꯤ ꯄꯦꯟꯅꯈꯤꯗ꯭ꯔꯦ ꯅꯨꯡꯊꯤꯜ ꯄꯨꯡ 1:30ꯗꯒꯤ ꯍꯧꯔꯒ ꯄꯨꯡ 3 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯨꯡ 3 ꯍꯦꯜꯂꯕ ꯐꯥꯎꯕ ꯀꯣꯏꯁꯟ ꯌꯦꯜꯂꯛꯇꯕꯗꯒꯤ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯅꯔꯛꯈꯤ ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯀꯣꯏꯁꯟ ꯅꯝꯕꯒꯤ ꯄ꯭ꯔꯤꯟꯇꯔꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯔꯦ ꯉꯁꯤꯒꯤꯗꯤ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯄꯥꯡꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯥꯎꯅ ꯅꯤꯡꯕ ꯀꯥꯏꯍꯟꯕꯇ ꯅꯠꯇꯅ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯅꯗꯨꯅ ꯑꯦꯛꯖꯥꯝ ꯍꯣꯜꯁꯤꯡꯗꯒꯤ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯊꯣꯛꯅꯔꯛꯈꯤ ꯈꯨꯗꯛꯇ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯔꯦꯖꯤꯁꯇꯔ ꯂꯥꯛꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯏꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯈꯤꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯦꯗ ꯇꯣꯏꯖꯝ ꯇꯝꯐꯥꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯍꯥꯏ ꯍꯥꯟꯅ ꯂꯦꯞꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯥꯁꯇꯔꯒꯤ ꯏꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯍꯣꯠꯅꯈꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯋꯥꯍꯪ ꯆꯥꯡꯌꯦꯡ ꯅꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯔꯤꯟꯇꯔ 3ꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯪꯍꯧꯗꯅ ꯕꯦꯔꯥ ꯇꯧꯔꯛꯈꯤ ꯂꯦꯝꯍꯧꯔꯤꯕ ꯄ꯭ꯔꯤꯟꯇꯔ 2 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯁꯨ ꯑꯔꯤꯕ ꯑꯣꯏꯕ ꯃꯔꯝꯅ ꯊꯕꯛꯀꯤ ꯈꯣꯡꯖꯦꯜ ꯀꯥ ꯍꯦꯟꯅ ꯇꯞꯊꯔꯛꯈꯤ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯤꯟꯇꯔꯁꯤꯡ ꯊꯝꯅꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯟꯅꯗꯒꯤ ꯇꯛꯁꯤꯟꯈꯤ ꯑꯗꯨꯕꯨ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕ꯭ꯂꯣꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯌꯥꯎꯅꯈꯤꯕ ꯑꯃꯗꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯤꯟꯇꯔ ꯂꯩꯇꯕ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯃꯇꯦꯡ ꯐꯥꯎꯕ ꯅꯤꯈꯤꯕꯅꯤ ꯆꯍꯤ ꯑꯁꯤꯗ ꯃꯥꯁꯇꯔ ꯇꯝꯅꯕ ꯂꯥꯛꯈꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯒ ꯌꯦꯡꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯑꯣꯡꯗ ꯃꯍꯩꯔꯣꯏ 800ꯀꯤ ꯃꯊꯛꯇ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯈꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯕꯦꯡꯒꯥꯂꯤ ꯃꯌꯦꯛꯇ ꯁꯤꯠ 810 ꯑꯃꯗꯤ ꯃꯩꯇꯩ ꯃꯌꯦꯛꯁꯨ ꯁꯤꯠ 819 ꯅꯝꯅꯅꯕ ꯍꯣꯠꯅꯕꯗ ꯃꯦꯆꯤꯟꯁꯤꯡ ꯑꯗꯨ ꯃꯇꯤꯛ ꯆꯥꯗꯕ ꯃꯔꯝꯅ ꯈꯔ ꯕꯦꯔꯥ ꯇꯧꯔꯛꯈꯤꯕꯅꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯗ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ
Permit yaudabadigi Brinda gi election rally thingmani SP Permission pidabana maram oiraga thonauzam Brinda gi election rally amadi meeting thingkhibani haina Imphal East District amadi Imphal West District Police ki ASP ani na phongdokre Hiram Sigamari lainana Imphal West District Police ki ASP ki conference hall ngasi nungthil pangthokiba paw gi mifam amada Imphal East District Police ki ASPN Hirozina bike rally amaga loinana Imphal East District ki manungsanba wangkhaida miam punba meeting ama pangthoknaba permission PBU haina Imphal East ki Deputy Commissioner da hairakibelai adubo hairiba rally amadi meeting adu all Manipur gi oi haibana miyoi kya yamna pungadabano haiba ngamdabana haujuk lairiba COVID-19 laisat ki SOP amadi VIP lakpagi security arrangement da akaiba lakadaba maram laibana permission pibigano haina pikite adubo rally adu Imphal West District ki Imphal Police Station kon bada leiba Brinda Thanauzam gi yumdagi hauraga namduna satnanabu honnarakpada Imphal West District Police ki ASP gi miyeng makhada District Police asigi timna thingkhibani haiki pawgi mifam adu saruk yakiba Imphal West District Police ki ASP Dr. S Ibomsana hakibada ngasi nomani gi mamangdagi Yai School Assembly constituency gi intending candidate amagi bike rally ama Moirangkhomgi hisam iyaisam patigi hauraga satlaba matung wangkhaida miyamgi mifam ama pangthokani haiba paw ama social media na singbada sandorakpa thengnakhi pawdugi matung ina rally edu laingaki kanglon gi makhara satkadaba oirabadi lambi gi ngak senanaba Imphal West District Police ki team na Imphal East District ki police team ga paw fawnaraga lekhi adubo ngasi rally satkani sinlang ba horakpada Imphal West District Police ki team na sanglaga DC permission puthorakna ba hairuba matamda puthokpa ngamdabadagi rally edu thingkibani maramdi Imphal West District sinba thungnaba CRPC gi 144 gi makhada miyoi manga natragana manga dagi henba punba yadabagi athingba lairibani adubo permission yauduna nampuda satnaba honarakpa athingba thamkibani haiki karigumba rally natraga meeting gumba pangthoke hairabadi lenga ki chap saba permission pairaga satpiyu maduda kari sothing balaite lambi gi amadi security gi chap saba section thorang adu lokhanaba sem saduna lairi haina ASP nasu makha na phongdokhi makha sa tarak poina to papawa mana sekmai to rel lupkhiba ma sina phangle sekmai de picnic angbu amagi marakti gi miyo ma ngasi nungtil pung 3:09 rom taba matamna to rel lupkhiba digi sina phangle Press na pangwa pawda laibak thiba thawdo sida laikhidraba mi edugi maming taniyo sithung sei kungomde apokpa Chandrakanta kawi Mantri Pukhi Marsi Lendagini ma ngasi mamanaba kharaga picnic lakpadagi sekmai torel da iroiduna sanabada isingda lupkhibadagi thiba khangdabani ma isingda lupkhre ba paw phangbadagi Manipur Fire Service Team NDRF amadi SDRF ki team sing laktu thibigi thabak ngasi numidang fawba sataki adubo ngasi thibigi thab aduda saruk yakhiba kairaudagi maiba MD Salaudin numidang pung 3:50 rom taba matamda miyoi adugi asiba haksang oina phangmani haina suphongdoraki Makasa tharakoina to papawa mana MPP gi office ta athingba thamba district magistrate ki order singnarakle ko na order reserve tawkre Lebasi ki khwaidagi liraba local political parties singi manungda DMK gi hek mathangda khwaidagi anisuba ariba political party oriba Manipur People's Party MPP gi thapuba singi matangda civil senior division Imphal West file torkiba original suite number 60 of 2021 ga mari lainana file torkiba judicial miscellaneous case number 176 of 2021 ga mari lainana August kun ga mari English singani ga kun ga mathudigi party sigi office ta thamlakhiba rejection order mamang thagi kun ga mari da bracket taukraba matungda district magistrate Imphal West na thamjilakhiba mi amata sangma yahandabagi athingba order adu court challenge torakpadagi court na hearing pangthoklaga masigi judgment amasum order na reserve tawduna thamkre haiba paw musu phongli Marakthana state sigi wangbra thokpa topa paw kharaga myamna thamjage potyan yawba yu thaklubadigi miyoi 19 sire Russia da illegal oiba mawongda puthokpa potyan yawba yu thaklubadigi miyoi 19 lekatnaba ngamdana sikre haina Russian authorities singna phungdokhibaga loinana thawdo asiga mari lainana yu adubu puthokpada chenaramba yai singnaba miyoi ani police na faba ngamkre hari Russia gi khwaidigi chawba mari suba city ama oiriba Yekaterinburg
lanai miyoi singna illegal oiba mong da yu sungmaga loinana ahongba mamalda yonbagi thabaksing haukiba sayol khara sidagi sathaduna lakli illegal oiba mong da puthokliba yu sing asi haksang da sokningai oi adubo ahongba mamalda phangbana oiraga miyoi kyana yamna thaknari leba asida sigumba thawdo asi yamna tangna toi thawdo asida chenari bising yamdrabra sai tara jel thamnaba yai hainasu makhatana phongdorakli Atopa tentak papaw mana kidnap tawraga hat pada sinaba miyoy ani fare ukil amagi masanupa kidnap tawbugo loinana hat paga mari lainana ukil adugi mari mata ani fare haina police na phongdorakli Barabanki gi Superintendent of Police ASP Yamuna Prasad na phongdorakpada ukil Bundilal Gautam gi mari mata sing oiriba accusing Siatendra Kumar amasum Nagendra Kumar no ukil sigi sai tarara teret ki masanupa thadokna bugidamak lupa lakh humfu demand tawki Gautam na kidnapper singna thariba matam gi manungda ransom adu piba ngamdabadagi accused ani aduna maki masanupa bu hatlaga hondokramki accused ani mak electronics surveillance ki kuthangda fakhi laihidraba nupa masadu sagol se numitagi mangkibani maki mobile phone adu mayamba Anurakna ikon kona phone tawkiba matung makpu pharibasingna switch off tawsinki phone khudimak accusing asina otkhi amasu makoina Rafik haiba miyo ema saraga lak humfu gi demand tawki haina pawsina su makhatana phongdorakli Loisilakpoina topa maruiba pawmana abonmaina wangang khibagi video clip share tawramba IM gi miyo ama fare athon abonmaina hingningai da lamdamasigi local electronic media sing wangang khibagi video clip sing share tawduna abonmaibu hathanba oiramba yai haiba NSN IM gi kadarni haiba Sandal district ki Thungseng Khuldigi Housingna Langol Game Peres Zone 3180 de leramba Bungdon Romeo Anal Apopa Lekidraba Bedi Sami Analbu CDO Imphal West ki timamana ngara nungthil pung ahum helakpada aduwai da fare CDO Imphal West ki timamana Langol Game Village area da NSN IM ki kadar khara laire haba paw phangwadagi jaga khara da thibu humbagi thabak sataki amasum quarter amagi manungda singningai oiba mongda Bungdon Romeo lairambadagi police na detain tawda natana accused asina SIM card yawbo mobile handset ka kona na mafam adutagi phangki loinana thawdo adugi matangda CDO ki team aduna Lamphel police station accused asi Sinabadagi station asina FIR ama register tawduna makhata ba wang pong sing sataki police na satharaku investigation adugu mari lainana Bungdon Romeo Analbu makhata ba police custody remand gi damak duty magistrate Imphal West da ngasi puthoraki police na nirakhiba demand aduna haidibadi accused asi hokhiba sai english amaga samapan marfuga tareta laikhidraba NSN IM gi TS wangdan dagi anansat ki makhada lahulubasigi active member oiki aduga NSN IM gi Sandal region gi oina Khurmi gi regional girls commander gi makhada lona thupna overground da agent oina lairakhibani accused asi ga haksang gi phibam fatabana in charge oina thabaksing asi tawrakpani mahakna Nagaland da leiba Hebron kem gi thumpa tori gi makhada kadar oina leiduna NSN IM gi self styled deputy kelonsher ni haba Beluwangdagi Hebron camp ta maki mobile phone dagi paw faunari haki police ki investigation aduna accused asina laikhidraba abonmaina hingningai da local electronics media sina wangang kibagi video clip singa dubu NSN IM da share tawduna thabani maram adudagi su abonmai bu hatnaba silamgani habigi singnaba sing lairi haina harakhi police na nirakhiba remand adubu taraba matung duty magistrate Imphal West na accused asibu thasagi kungumatoi faba numit mangani police custody da thamnaba khangan khre haina paw sina su phongdorakli loisilakpoina to papaw manam school coaching center sing thong hangba yakhiroi covid pandemic mari lainana hauji mahiroi sing coaching center amasum hostel singda Thamliba athingba sigi wangmada Imphal East District ki oina hangdoktuna thabak tawribasi makhata ba order ama thoktriba phawba khudaktigi thingjingadabani haini Imphal East ki ZEO Zone 2L Mahini Kumar ngasi order ama thokre hairiba order sigi matung inadi sai sigi April 8 education is na order ama thoktuna
ZEO Zone 2 Imphal East की Administrative Jurisdiction मखाद लैरिबा Government Aided Private School Coaching Center अमदी Hostel सिंगी Head सिंगदा हिरम सिगी मतंग सरकार की मैकेडिगी मतिक साब ऑर्डर अमा थोक्त्रिबा फाव मतम कक्तना थिंगदबनी हाइना खंगन खिबलै मसिगी मतुंग तरपर एजुकेशन एस की डायरेक्टर सु गवर्नमेंट की ऑर्डर अदु ngang na satnaba खंगन खिबलै अदुमापो ऑफिस असिगी एडमिनिस्ट्रेटिव जुरिडिक्शन मनुंग लैबा इंस्टीट्यूशन कोचिंग सेंटर अमसुम हॉस्टल सिंग हांगदोक्तुना मौसागुम क्लास तौब यावरे मसि गवर्नमेंट ना थोकिबो ऑर्डर अदु खुंगोइनबनी मरम अदुना हिरम असिगी मतंग सरकार गी वेबो ऑर्डर अमा थोक्त्रिबा फावबा खुदक्तगी इंस्टीट्यूट कोचिंग सेंटर हॉस्टल सिंग थिंगजिनगदबनी करिगुम ऑर्डर असि इंदबा तारबदी हक्सिनना लौबगा लोइनना रूल गी मतुंगिना अकनबा disciplinary action launaba higher authority da reconciliation ki damak refer tawragani hairi henasu pausna su makhatana phongdorakli aduga hauji ko inadi myam pausni matang asa lusinjarage aduga pathoksa gi bisida sugi balan ki bi yaur su myam ngapigani matam gi marubi pausing myam da lepton update pizara ken su channel sigi makedi gi thamjire aduga marubi pausing update pizara ki ge hauji ko inadi matang asa lusinjarage and thank you.